mayam punamakpu ikongna khramjari mayam ngasi video se ko aina yam sathina nuaijadaba video khara thengnajari ima laibak manipur iramdambu sung shikraba iramdam puknafam lamdambu adukki tathiba gi haidi wakhal khanba haidi nangi maithongda nangi nachinbanda chinban thongda phaba saraga chinban thongda ima laibak puningba saraga tawriba sajatli chatchingdudi yaningde Manipur makta chalaga akhona lansi yawba ngamdragasu kasardagi aina semjariba video se mayam amutang phajana taminasiko chumme landudi mayamna dum haibiramu Manipur gi macha police singduna akhoigi Manipur gi angang ani lekhidaba amadi naha ahumum lekhidaba khwaidagi hena thamoi sokningai amadi ichagumleba ani chahi manga phabamga thamanga phabamga angang pisak pikliba adubu tamthina hatpa mayumda imungda nungthangda adi khoi mama amna machabu agi matik thanunda chetlaga kolaga tumjage haibado mayamsu mama oibising loi khangi ko adumna mama aduna macha ani dubu mathanunda chetna nungaina tumjaringai matamduga ko akhoigi Kuki lamja sagi jat ko kuki nako terrorist lamja sara hui singdana ne bom kapsandana angangani dubu lekhidre adugi mayam dugi makhata base aina ngangjaning badi adugi matangda angangani lekhidabagi ga adugi khoigi angangani lekhidabadagi thawai chakpada henjan mandana akhoi naha ahum amsu asigi khungjangda changchaluba angangani hatliba sibu mi hatpa puthopiu haibagi damakta chatliba hujik rally chatliba ima iben ibung ipa echen iche kayama Manipur da hujik rally chatliba se asise khoigi Manipur gi police sing maitai masa ngatani Manipur masa ngatani ima lebaki masa ngatani ko ima leba iramdam nushi khraba ima leba iramdam Manipur dugi macha ngatani makhoi police ore su kedawdoino ima lebak pu thugai rakpa taragadi police na karino police ki dress selaga aphau saba Manipur masen oiraga imphal manungda leiraga imphal gi akhoi lan tawriba mayam se isa ani lekhidabadagi laijadba micham kaya lekhidabagi michamda adum attack tawba singdudi adugaidugadi dhamka tawdre hatpa khotpa leitre aduna chamnaba maitai micham mayam ama hatokpiba singse kogi phawraba Manipur ima laibak puningba sariba police singdo madu police nate madu minai aba moidi ko minai obiduna ne makhoidine kuki singi amadi akhoigi migi makhapona leiba ima laibak iramdam bunusibadi saba manungda mathamoidana ima laibak pota thiba kaina tawriba mayam sibo Koi Manipur police kaisi maitai masa amta natraba noise kanagi minai no tase noise kalama minai asengma noina taido kadaino noina miga to tana da phu noise maitai mata amta natraba noise kalama minai noise kalama sagi lapcha chappa mi no noise ba Koi Manipur police kaisi ba adudagi de tagari no tana da miga thuom na habang kai no tai mam siba pra loi no di pra wild ni na Noi di firo se pakata noi di pra wild ore no Koi Manipur police kaise pura puri maitai masa na tre Manipur police marakta da kuki so ya mani minung si laitana to tina phu bahuna pote ko matu son ma mi da ne point to ganu ko na ri le di ne koi na thau na le di ne koi do zi hawrei be myam da du ne lan the no na ko na matu son ma mi da tai na kan ko noi sin na yum da ne na tu na sa lai ko du ma kaw da ma phai ko irang je pun na hawra di ne bera ka ni ko no yai na sin bera ka ni ai sin pura puri mithibong mitambal ne Koi Manipur police kaise mithuai tuka nushiba saraga karigino Manipur gi macha oiraga imphal gi macha oiraga maitai macha mak oiraga nasa manungda cheliba idusu maitai gi ini maitai gi ko Koi maitai gi ine ba nasa sara cheliba singdo police oirasu ima leba iramdam Manipur bu sokpa yade haidana ngakadabani police oirasu kedawdoino ima lebak soklakpa taragadi
ima leba iramdam manipur da leiriba iche ichan ibung ipa kaya mara laijadba micham praja kaya ma soklaiba singdo adu sokpa yate haidana police oiriba do ai police nate hairaga iramdam do ngakadabani adu di natre aduga micham kaya rally chatliba singduga tire gas kapsallaga afau sariba maitai da afau saba maitai da akal learning thokna sinba micham kaishu laitrama ashok apan rally chatpada ashok apan jawriba singdubu medical da puraga chatluriba mi sak adubu kaisu khangjadraba mi sak adubu mokhoina pharaga puchakhido jong kyagi matik chu phubi mido nupa do da kyagi matik phubi jong police singduna mokhoi meti machani haiba yari baba meti machani haiba yari baba police ki uniform set ya haiduna bo adugi adi akan thongna do aikhoi masena kadabai puthuino ba police oijaraba su maitai gi licha chalo police oini ke dawdino ada siri aduga aikhoi gi icm na thamjare iba id wafam kharasing sisu mayam tamina sik mama amana macha ma kaina patuko tatkamoi bu bagam ti bane ai ting no mo dei chani to kaina ri bane mayam bu no to piro ngasi ai na sali ba mai sa se to ba nioi do sa oi ha balaite ni se lebak miyam gi ne na kuna sinatokrabani aduna lebak miyam na misida phai yana khanbi bato misida koisu saruk ya jare thamjage yeso luk mayam matto ina punjin biraga ai gi icha mangan bi dot Hawai lo bi gri bade mi hat padu puthok na mayam puna ma amato ina khongjan jangchin binaraje mama amana macha ma kaina padu ko tatkamoi bu bagam ti bane ai ting no mo dei chani to kaina ri bade mayam bu no to piro ngasi ai na sali ba mai sa se to ba nioi do sa oi ha balaite paisa ka isa ki to wai ga sin na ma sai ba ne mayam bu no ma to pira ga mi ha do puthok no le ya ta sin na dio numit darani la si ba da mi ha do puthok ba gam de ai isa ni do mama bu ano rong ga ni ai gi isa mangan bi dot Hawai lo bi gri bade mi hat padu puthok na mayam puna ma amato ina khongjan jangchin binaraje mama amana macha ma kaina padu ko tatkamoi bu bagam ti bane ai ting no mo dei chani to kaina ri bade mayam bu no to piro ngasi ai na sali ba mai sa se to ba nioi do sa oi ha balaite paisa ka isa ki to wai ga sin na ma sai ba ne mayam bu no ma to pira ga mi ha do puthok no le ya ta sin na dio numit darani la si ba da mi ha do puthok ba gam de ai isa ni do mama bu ano rong ga ni Kari sugang jatri wai isa ni do mo nan tan tina to pi bane biar ba putok tri ba di ai isa gi sa gi lo ba nga moy 뭉게 와 그저 거기 그냥 설계 저리고 아도 나랑 거기 기본디다 아직 시가 떠오르가 거기 포인트에 야산나기바 말레기 하나 딩아랑 공도피래요 시기 이문기 사이트기 매암나 만리푸르 프라자나죠 아큰 함제닝바 마나 그게 이제 신나 야산나기바 포트데 이문기나 깨무야나 왜데 서포트 위 너트가 야닝이 야닝데도 되게 아코이디 프라자니나 항다비데 이문 문기 사이트기 엄청 공도피로니 Mamada tinggal marole. 제가 그 그나 보인 건데 여기 미약과 좋아하는 미약도 도피로 그 어떤 돈 도피지만 던지 유의던지 비로 하요
ꯑꯗꯩ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯔꯀꯥꯔ ꯃꯥꯏꯀꯩꯗꯒꯤꯗꯤ NIA ꯁꯤꯟꯅꯩ NIA ꯁꯤꯟꯅꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯃꯇꯝ ꯀꯌꯥꯝ ꯆꯪꯒꯗꯣꯏꯅꯣ ꯈꯣꯠꯀꯗꯣꯏꯅꯣ ꯑꯁꯤꯒꯤ ꯑꯀꯛꯅꯕꯗꯤ ꯂꯩꯇꯕꯅꯤ나 ꯄꯨꯊꯣꯔꯛꯇ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠ 10ꯅꯤ 11ꯅꯤ ꯁꯨꯖꯜꯂꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯃꯗꯤ ꯌꯥꯕ ꯉꯝꯃꯣꯏ ꯑꯗꯣ ꯑꯁꯤꯒꯤ ꯁ꯭ꯇꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯒꯤ ꯁ꯭ꯇꯦꯟꯁꯤꯗ ꯂꯦꯞꯄꯦꯅ ꯍꯥꯏꯖꯒꯦ ꯏꯆꯥ ꯑꯅꯤ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯂꯩꯈꯤꯗꯕ ꯍꯧꯖꯤꯛꯐꯥꯎꯗ ꯀꯩꯅꯣꯗ ꯂꯩꯔꯤ ꯁꯤ ꯏꯆꯥ ꯑꯅꯤꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯅꯦꯅ ꯑꯩꯈꯣꯏꯅ ꯁꯤꯟꯅꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯤꯗ ꯐꯩ ꯍꯥꯏꯅ ꯈꯟꯕꯤꯕꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯏꯆꯥ ꯑꯅꯤꯒꯤ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯑꯊꯨꯝ ꯄꯨꯊꯣꯛꯄꯤꯗꯨꯅ ꯁꯤꯔꯣꯏ ꯗꯟꯗꯤ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯩ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯔꯀꯥꯔ ꯃꯥꯏꯀꯩꯗꯒꯤꯗꯤ NIAꯗ ꯁꯤꯟꯅꯩ NIA ꯁꯤꯟꯅꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯃꯇꯝ ꯀꯌꯥꯝ ꯆꯪꯒꯗꯣꯏꯅꯣ ꯈꯣꯠꯀꯗꯣꯏꯅꯣ ꯑꯁꯤꯒꯤ ꯑꯀꯛꯅꯕꯗꯤ ꯂꯩꯇꯕꯅꯤꯅ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠ 10ꯅꯤ 11ꯅꯤ ꯁꯨꯖꯜꯂꯦ ꯑꯗꯨꯅꯃꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯃꯗꯤ ꯌꯥꯕ ꯉꯝꯃꯣꯏ ꯑꯗꯣ ꯑꯁꯤꯒꯤ ꯁ꯭ꯇꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯒꯤ ꯁ꯭ꯇꯦꯟꯁꯤꯗ ꯂꯦꯞꯄꯦꯅ ꯍꯥꯏꯖꯒꯦ